MLA Minister Singh Masagi Thaudang Khangdabagi Mawong the Agriculture Department Tawgada Har Yenbagi Thabakta Yausilaga Politics Tauriba Si Khudakta Toktuna Numit Humni Faubugi Manungda District Agriculture Officer Singi Kuthangda Lomi Singh the Har Fangandrabadi LOUSAL na General Strike Amadi Maiholang Pok Thokpayaba Thabak Yang na Kongjang Kaya Changsinaba Same Sare Haina Laukre Wafam asi loop asi nangarangdagi hauduna Lomi Singh da har fanghalo haiduna changsiliba Fight for Right campaign gi manungchan na ngasi sanjen thongda leiba Agriculture Office ta LOUSAL gi thongmi sing na thomjinbada loop asi gi President M Churamani na lauthokibane numit yungba pung 12 rom taba matamda changsin khiba kongjang aduda mari lainana Churamani na makha taraduna miyam gi aifanaba law amadi policy sing sem na ba leiriba MLA Minister Singh na masagi mathau khangdaba mawongda har yenba cheng yenba amadi kerosene yenba da yausin na leiba asi yamna laibak thibani loinana chahi khudingi hargi wathok asi thokle khangna lengak asina ngasi fawba thausadana leiba asi lup asina yaningde maram asina hojik har chaiba yaraba matamda har fangdabagi thokliba wathok asi numit humni fawbagi manungda loisindrabadi District Agriculture Office Singda Lomina Landabagi mathakta General Strike tawba amadi maihaulang pok yawba khongjang fawba changsinaba sem sare haike Ngasigi kongjang aduda Lomi Singi Maikai har matam chana pidabagi mayokta kholau kaya lauduna office ki thongjin fawba changsilakhe atubu Agriculture Office ke officer ama thoraktuna MLA Minister Singi Kuthangda har piba asi center dagi su lepnaba khanghalakpa leibana official sing meeting tawri haina lauthokpadagi Lomi Sing irang adu nemthakhe Legislature that ain semu choina sakhi moina har yen bagi mathau kari tari kerosene yen bagi mathau kari tai aduga cheng yen bagi mathau kari tari magi department leirina department sing du thabak tawhan biuna District Agriculture Officer sing gi khuthangda magi leiriba extension agri officer sing gi khuthangda thabak se tawbidarba aduga miyam da Lomi sing da har je phangan bidaba taragadi athuba matamda akoi amuktang lauthokibada Manipur gi leiriba district ki leiriba agriculture office sing se masida makhan makha kaya gi pamda thodok Mase department bu nusi dabai nate department se thabak tawhan biu mathau tawbiu haibagi neba